ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜꯅꯤꯅ ꯃꯤ ꯃꯌꯥꯝꯗ ꯀꯤꯍꯜꯂꯤꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ NIAꯅ FIR ꯄꯥꯜꯂꯦꯗꯪ ꯇꯥꯕꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯪꯉꯒ ꯂꯩꯈꯤꯌꯦꯕ ꯂꯩꯕꯥꯛ ꯅꯤꯡꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯃꯁꯨꯡ CSO ꯈꯔꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯁꯨꯡ ꯀꯔꯕꯥꯔ ꯑꯃꯅ ꯂꯩꯕꯥꯛ ꯅꯤꯡꯕꯁꯤ ꯇꯣꯛꯄꯤꯔꯣꯕ ꯆꯤꯟꯗꯅ ꯃꯅꯤꯄꯨꯔ ꯀꯟꯗꯣꯏꯅꯦꯅ ꯈꯅꯥꯎ ꯁꯦꯒꯥꯏꯈꯩ ꯂꯥꯎꯋꯦ ꯇꯧꯊꯣꯔꯛꯄꯅ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯅꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯏ ꯁꯤꯟꯊꯥ ꯂꯦꯞꯄ ꯁꯠꯗꯥꯎꯟ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯃꯃꯝꯅ ꯅꯨꯃꯤꯠ ꯑꯃꯃꯝꯁꯤꯅ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯗ ꯀꯌꯥꯝ ꯁꯣꯛꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯠ ꯑꯃꯗꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯔꯤꯁꯣꯔꯁꯦꯁ ꯌꯥꯝꯗꯕꯗꯤ ꯌꯥꯝꯃꯦꯕ ꯃꯣꯏ ꯃꯌꯥꯝꯅ ꯑꯆꯨꯝꯕ ꯉꯥꯡꯖꯔꯛꯄꯗꯣ ꯀꯤꯍꯜꯂꯒ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯂꯥꯜꯂꯦꯅ ꯁꯦꯡꯗꯣꯛꯍꯜꯂꯦ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯀꯤꯗꯕ ꯑꯊꯧꯕ ꯄꯦꯇ꯭ꯔꯤꯌꯣꯠ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗ ꯇꯝꯃꯛꯄꯗ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯕ ꯀꯤꯗꯕ ꯊꯧꯅꯥ ꯂꯩꯕ ꯅꯣꯛꯅ ꯐꯥꯁꯤ ꯁꯒꯥꯏ ꯀꯥꯕꯒꯤ ꯋꯥꯔꯤꯅ ꯄꯤꯛ ꯊꯜꯂꯦ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯅꯤꯄꯨꯔꯒꯤꯁꯨ ꯑꯇꯩ ꯂꯩꯕꯥꯛꯀꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜꯅꯤꯅ ꯃꯤ ꯃꯌꯥꯝꯗ ꯀꯤꯍꯜꯂꯤꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ NIAꯅ FIR ꯄꯥꯜꯂꯦꯗꯪ ꯇꯥꯕꯗ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯣꯏꯁꯜꯂꯒ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯪꯉꯒ ꯂꯩꯈꯤꯌꯦꯕ ꯃꯁꯤ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒ ꯐꯅꯦꯛ ꯃꯔꯨꯝꯗ ꯂꯣꯠꯄ ꯅꯨꯄꯥ ꯀꯧꯏ ꯑꯁꯤꯒꯨꯝꯕ ꯑꯗꯨꯛ ꯀꯤꯒꯟꯕ ꯃꯤꯅꯅꯦ ꯊꯧꯅꯥ ꯐꯔꯕ ꯃꯩꯇꯩ ꯅꯣꯡꯁꯥ ꯃꯌꯥꯝꯒꯤ ꯂꯤꯗꯔ ꯑꯣꯏꯔꯒꯗꯤ ꯈꯪꯖꯗꯕ ꯂꯩꯕꯥꯛꯀꯤꯗꯤ ꯇꯧꯔꯛꯇꯣꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯝꯍꯨꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯗꯤ ꯅꯣꯡꯁꯥ ꯃꯌꯥꯝ ꯂꯝꯍꯨꯏ ꯑꯣꯜꯂꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯀꯤꯒꯟꯕ ꯑꯣꯏꯔꯗꯤ ꯃꯩꯇꯩꯒꯤꯅꯦ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯥꯏꯕ ꯒꯨꯟꯁꯤ ꯃꯁꯤ ꯃꯥꯡꯈ꯭ꯔꯅꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯐꯩ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯣꯡꯁꯥꯅ ꯀꯅꯥꯅꯣ ꯂꯝꯍꯨꯏꯅ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯁꯅꯨꯍꯟꯕꯅ ꯀꯅꯥꯅꯣ ꯈꯪꯗꯣꯛꯇ꯭ꯔꯕꯗꯤ ꯃꯩꯇꯩ ꯃꯨꯠꯈꯤꯕ ꯈꯪꯍꯧꯔꯣꯏꯕ ꯃꯔꯨꯑꯣꯏꯕ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯂꯩꯕꯥꯛ ꯅꯤꯡꯕ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯃꯁꯨꯡ CSO ꯈꯔꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯁꯨꯡ ꯀꯔꯕꯥꯔ ꯑꯃꯅ ꯂꯩꯕꯥꯛ ꯅꯤꯡꯕꯁꯤ ꯇꯣꯛꯄꯤꯔꯣꯕ ꯁꯦꯡꯅ ꯅꯤꯡꯕꯤꯔꯣꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯎꯔꯦ ꯏꯁꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕꯗꯧꯅ ꯀꯣꯟꯕꯁꯨ ꯌꯥꯎꯔꯤ ꯆꯤꯟꯗꯅ ꯃꯅꯤꯄꯨꯔ ꯀꯟꯗꯣꯏꯅꯦꯅ ꯈꯅꯥꯎ ꯁꯦꯒꯥꯏꯈꯩ ꯂꯥꯎꯋꯦ ꯇꯧꯊꯣꯔꯛꯄꯅ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯅꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯏ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯔꯚꯥꯏꯚꯦꯜꯗ ꯏꯀꯣꯅꯣꯃꯤꯁꯦ ꯀꯌꯥꯝ ꯂꯩꯒꯦꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯒꯗꯕꯅꯦꯕ ꯁꯤꯟꯊꯥ ꯂꯦꯞꯄ ꯁꯠꯗꯥꯎꯟ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯑꯃꯃꯝꯅ ꯅꯨꯃꯤꯠ ꯑꯃꯃꯝꯁꯤꯅ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯗ ꯀꯌꯥꯝ ꯁꯣꯛꯏ ꯅꯨꯃꯤꯠ ꯑꯃ ꯁꯤꯟꯊꯥ ꯂꯦꯞꯄ ꯅꯤꯅꯤ ꯂꯦꯞꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕꯁꯤꯗꯣ ꯃꯅꯤꯄꯨꯔ ꯃꯨꯠꯄꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯈꯣꯡꯀꯥꯞ ꯑꯃꯃꯝ ꯆꯪꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯩꯕ ꯏꯀꯣꯅꯣꯃꯤꯁꯤꯗꯤ ꯑꯆꯦꯟꯕ ꯏꯁꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯏꯁꯤꯡꯁꯤ ꯆꯦꯜꯂꯤꯈꯩ ꯐ꯭ꯔꯦꯁ ꯑꯣꯏ ꯁ꯭ꯇꯦꯒꯅꯦꯟ ꯍꯦꯛ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯏꯁꯤꯡꯁꯤ ꯄꯨꯝꯊꯔꯛꯏ ꯃꯅꯤꯄꯨꯔ ꯏꯀꯣꯅꯣꯃꯤ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯏꯀꯣꯅꯣꯃꯤꯁꯤ ꯀꯣꯂꯦꯞꯁ ꯇꯧꯅ ꯄꯨꯡꯃꯥꯡ ꯃꯥꯡꯈꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯃꯤꯁꯤꯡ ꯌꯥꯝꯕꯁꯨ ꯍꯤꯡꯉꯣꯏ ꯕꯖꯥꯔꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯄꯣꯠꯐꯝꯗ ꯊꯥꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯂꯨꯄꯥ 100 ꯈꯤꯇꯪ ꯊꯥꯔꯒ ꯌꯥꯎꯏ 500 ꯌꯥꯎꯏ ꯌꯥꯝꯃꯕꯗ 1,000 ꯃꯗꯨꯗꯤ ꯈꯔ ꯁꯤꯠꯂꯒ ꯁꯦꯟꯗꯣꯡ ꯑꯣꯏꯅ ꯂꯨꯄꯥ 50 ꯑꯃ 10 ꯑꯃ ꯈꯔ ꯑꯃꯅ 100 ꯑꯃ 500 ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯗꯅ ꯃꯌꯨꯝ ꯊꯥꯛꯀꯗꯧꯔꯤꯅꯦꯕ ꯃꯥꯒꯤ ꯏꯟꯀꯝ ꯑꯣꯏꯔꯤꯅꯦꯕ ꯃꯗꯨ ꯁꯤꯟꯊꯥ ꯅꯨꯃꯤꯠ 5ꯅꯤ ꯊꯣꯛꯑꯦ ꯂꯦꯞꯁꯜꯂꯦ 6ꯅꯤ ꯂꯦꯞꯄꯦ 10ꯅꯤ ꯂꯦꯞꯄꯦ ꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯀꯣꯅꯣꯃꯤꯗ ꯀꯌꯥꯝ ꯁꯣꯛꯏꯁꯦ ꯈꯟꯅ ꯀꯥꯡꯕꯨꯗꯨ ꯂꯩꯕꯥꯛ ꯅꯤꯟꯕ ꯅꯠꯇꯦꯕ ꯑꯦꯅꯤ ꯐꯪꯁꯟ ꯑꯃ ꯇꯧꯕꯗ ꯕꯖꯥꯔ ꯊꯨꯒꯥꯏꯕ ꯍꯥꯟꯅ ꯆꯠꯂꯛꯑꯦꯕ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯦꯟꯐꯨꯜ ꯑꯣꯏ ꯃꯁꯤ ꯇꯧꯕ ꯌꯥꯗꯦ ꯃꯐꯤꯌꯥ ꯑꯃꯗꯤ ꯒꯦꯡꯒꯤ ꯋꯥꯈꯜꯂꯣꯟꯅ ꯂꯩꯕꯥꯛ ꯁꯦꯕꯥ ꯇꯧꯕ ꯆꯠꯅꯗꯦ ꯌꯥꯔꯣꯏ ꯌꯥꯅꯗꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯒ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯃꯤ ꯐꯨꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯅꯆꯤꯡꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯒꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯐꯤꯌꯔ ꯑꯀꯤꯕ ꯍꯥꯏꯁꯦ ꯁꯟꯗꯣꯛꯑꯒ ꯃꯤꯒꯤ ꯃꯆꯤꯟ ꯃꯦꯟꯕ ꯃꯣꯏꯒꯤ ꯑꯔꯥꯟꯕ ꯅꯦꯔꯦꯇꯤꯞꯇꯣ ꯆꯨꯝꯃꯤꯅ ꯂꯣꯏꯅ ꯆꯠꯍꯟꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯃꯥꯏꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯀꯤꯕꯒꯤ ꯊ꯭ꯔꯨꯗ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯦꯟ ꯈꯥꯏꯕ ꯅꯨꯡꯉꯥꯏꯌꯦꯕ ꯃꯤꯁꯦ ꯀꯤꯔꯗꯤ
chen khairga lebak seba to bono de donation ang maghar ka chano extortion gi type to law se machina praja sini ngang mangam da bagi wani ado masina tok ta biya roi masi tok to di mai tei mutle haina law ba yare manipur da sendam irang sagat naba aran man ne sendam irang sendam irang sagat ba da mana aran man ne mai tan ha putre important oi boy da nan issue ma achobi issue do hela kane ba madudi against the intellectual kharana akhangi kharana madudi lali he haina ngaung kan mai mu thomjan ni choki ngi thudi kani kari gino makoi sendal mi gi plan do da akai oirak ba aduna manipur da khoi talent amadi intellectual resources yam da yame ba moi nam na achum ngangjar ka do ki halaga video namaga la le ne sengdong re sengdo hale adaga wakhan tamin nagri sige kaino sina akhoi puno polu ching da ba lambi achum ta ka da intellectual mayam je tamin ising de lupaga leigre praja sing di kam dawre dana amana mahai karamana achumno karamana aran no khande pura chamam nare samai tana jati magi praja mayam chamam na din leibai se yam son ba jati magi wena society de yam son ba timing ni masina tok tar yaroi manipur kannab gi damta asigumba thomjang ba tamna lai mayam che amachun saroi ngaroi sing che masigi culture asi han mutat tar yaroi ba natraga disin da mai tei nong saina law ban leiragani tawduri sina zombie do akoi gyan men ta da ba wakhan khan da ba akoi nisa charaga pangkauru to ba kano se adu manam changi ba reasoning ya da ba yaning da su law ngana si reasoning ya da ba adu si ya den to ba kamu se masi ai ngon da su mamang da mu thokre adu gi detail li paning de adu ga ai thedona adu gum bada painful ba su leiti aduna aina mayam da haijening se akhoi manipur se somaina amutang pam da culture mayam se muthalaga mi se kallasu solasu thauna phana achum khangna leibai se masi amutang tawsi na haijening adaga ngasai aina haijeri ba Tronglaobi gi incident se sigi matang da aina sum survey tawda mi ayamana aina haiba narrative se thajai chummena khalli ada kanawum kharadi koki lalawsing marta pau khomdina chalubasi yawi punumuk chuk collect tore social media ra thagla ko mayam yenge comment na filter taraga yengu matanda last masigi aina haijari ban narratives da tare eva kare tarakke haibada das rajniti gi subida kharagi demukta irang saganaba manipur mai chaknaba akoi innocent anga ni hatukpa ngame je masi ai conclusion ne ase misi mi am share to bani ki badi ngang mangam da ba adaga aroi badi aina haining isi ge ena investigation tawri hairak kuire mokhoi karigi public to update to gabno april ki tang tara da charana ma haigi badana tana aduglo was hathi sida ena amadi manipur government jo masi public to khangan man thoeba losal laga thami se karigi no losal laga thami se moina kankhaning ma mi yawbra politically kairak da wala ikhanbra akhoi ri se khangninge we demand to know what is their update kariba nimit kharne gi matung da ena na mase investigation manung da moina khangan bi yai yade le ngani khangan bi ya ba khardi akhoi phongdok tabi yaroi phongdok tragadi competent court amada chatlaga NI gi investigation je ai update tawne demand tawni ba tawdru su yaroi asonda moi kari mu crime masam thokanda nungti gi update tawri di mani pura kari gi tawdri no pang nipan do wedam ngani NI resina base ngasi nimit kyani sure kunmapan tham pharak dorone masini je moina update tawdri si kari no namjin naribra lo libra natraga moina phage khali je achaw mi ma yoromdana yadrira natraga si ai ngang me to se home minister su khangye ji khangye ba magi tawthurpa khakre ba khari alma su kari namjin thami je manipur somai tawdana tawri si kyam kuire
ꯑꯩꯈꯣꯏ ꯂꯝꯁꯤꯗ ꯄꯣꯛꯄ ꯂꯝꯁꯤꯒꯤ indigenous people ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯦꯒ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯁꯦ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯗꯤꯃꯥꯟ ꯇꯧꯃꯤꯟꯅꯁꯦ ꯄꯨꯊꯣꯔꯛꯑꯣ ꯐꯥꯔꯣ ꯆꯥꯔꯖꯁꯦ ꯊꯥꯒꯠꯂꯣ ꯃꯤꯐꯝ ꯊꯣꯛꯄ ꯄꯅꯤꯁꯃꯦꯟꯗ ꯄꯤꯔꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ